ngasisu amuk ano video amaga loinan laksari ngasi기 hiram adudi ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯁ꯭ꯃꯥꯔꯠꯐꯣꯟꯁꯤꯡ ꯑꯁꯤ ꯃꯤꯠꯇ ꯌꯥꯝꯅ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ no ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝ ꯈꯨꯝꯕꯤꯔꯛꯀꯗꯕ ꯃꯔꯝꯗꯤ ꯁ꯭ꯃꯥꯔꯠꯐꯣꯟꯗ ꯐꯤꯔꯣꯜ ꯂꯩꯕ ꯆꯥꯅꯕ ꯐꯥꯎꯕ ꯈꯨꯗꯛꯇ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯐꯠꯇ꯭ꯔꯤꯅꯣ ꯀꯥꯏꯗꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ adubu tasinbi ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯔꯤꯕ ꯃꯉꯥꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯂꯥꯏꯠ ꯁꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯂꯣꯏꯅꯗꯨꯅ ꯁꯥꯒꯣꯟꯅꯗꯨꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯌꯦꯡꯗꯨꯅ ꯍꯤꯡꯂꯤꯕꯁꯤ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯁꯤꯗꯅꯤ ꯍꯥꯏꯅꯤꯡꯉꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯆꯥꯎꯔꯥꯛꯅ ꯄꯨꯡ 10 ꯃꯨꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯒꯅꯤ ꯊꯥꯖꯩ ꯃꯇꯥꯡꯁꯤꯗ ꯒꯦꯝꯕꯨ ꯄꯥꯝꯅ ꯁꯥꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯃꯁꯤꯗꯒꯤ ꯍꯦꯜꯂꯝꯕꯁꯨ ꯌꯥꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯒꯦꯃꯔꯁꯤꯡꯕꯨ ꯍꯟꯊꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯁꯨꯝꯅ ꯀꯨꯏꯅ ꯌꯦꯡꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯗ ꯆꯤꯛꯄ ꯅꯥꯕ ꯐꯥꯎꯔꯛꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁ꯭ꯃꯥꯔꯠꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯒꯤ ꯊꯥꯗꯣꯔꯛꯄ ꯃꯆꯨ ꯑꯁꯤ ꯑꯇꯤꯌꯥ ꯃꯆꯨ ꯍꯥꯏꯕꯗꯤ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯃꯉꯥꯜꯅ ꯍꯦꯟꯅ ꯅꯝꯅ ꯊꯥꯗꯣꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯁꯥꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯅꯨꯃꯤꯠꯇꯒꯤ ꯊꯣꯔꯛꯄ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯔꯦꯁꯁꯤꯡ ꯑꯁꯤ ꯆꯨꯞꯁꯤꯟꯅꯅꯕꯅꯤ ꯃꯁꯤꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯔꯦꯇꯤꯅꯥ ꯀꯧꯕ ꯀꯨꯔꯥꯡꯕꯥꯜ ꯑꯁꯤꯕꯨ ꯍꯥꯏꯔꯤꯕ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯔꯦꯁ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟꯅ ꯊꯥꯗꯣꯔꯛꯏꯕ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯃꯉꯥꯜ ꯑꯗꯨꯗꯤ ꯆꯨꯞꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯃꯉꯥꯜ ꯑꯁꯤꯅ ꯔꯦꯇꯤꯅꯥ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯌꯩꯔꯛꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯨ ꯆꯦꯟꯕ ꯁꯕꯁꯇꯦꯟꯁ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯔꯦꯇꯤꯅꯥ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯊꯍꯜꯂꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯁꯥꯡꯅ ꯕ꯭ꯂꯨ ꯂꯥꯏꯠ ꯑꯁꯤꯗ ꯊꯥꯡꯇꯣꯛꯇꯨꯅ ꯊꯝꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎꯕꯒꯤ ꯄꯥꯡꯒꯜꯗ ꯑꯀꯥꯏꯕ ꯄꯤꯔꯛꯏ ꯑꯗꯨꯃꯛꯄꯨ ꯃꯁꯤꯒꯤ ꯄꯣꯠꯂꯨꯝ ꯑꯁꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯁ꯭ꯃꯥꯔꯠꯐꯣꯟꯁꯤꯡꯕꯨ ꯁꯥꯔꯤꯕ ꯃꯦꯅꯨꯐꯦꯛꯆꯔꯔ ꯀꯌꯥꯅ ꯑꯍꯤꯡꯒꯤ ꯃꯉꯥꯜ ꯍꯥꯏꯕꯗꯤ ꯅꯥꯏꯠ ꯂꯥꯏꯠ ꯀꯧꯕ ꯃꯒꯨꯟ ꯑꯃ ꯍꯥꯞꯆꯤꯜꯂꯤ ꯍꯥꯏꯔꯤꯕ ꯅꯥꯏꯠ ꯂꯥꯏꯠ ꯑꯁꯤꯅ ꯂꯨꯝꯐꯨ ꯂꯨꯝꯐꯨ ꯁꯥꯕ ꯃꯆꯨ ꯀꯌꯥ ꯊꯥꯗꯣꯛꯍꯜꯂꯛꯏ ꯃꯁꯤꯅ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯕ꯭ꯂꯨ ꯂꯥꯏꯠꯀꯤ ꯑꯃꯥꯡꯕ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯍꯜꯂꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯐꯔꯅꯤ ꯈꯟꯗꯨꯅ ꯀꯥ ꯍꯦꯟꯅ ꯑꯌꯥꯝꯕ ꯃꯇꯝ ꯑꯁꯤ ꯁ꯭ꯃꯥꯔꯠꯐꯣꯟꯒꯤ ꯃꯃꯥꯡꯗ ꯂꯩꯕꯗꯤ ꯆꯨꯝꯃꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯕꯤꯔꯕꯗꯤ ꯃꯤꯌꯥꯝ ꯑꯇꯣꯞꯄꯗꯁꯨ ꯁꯣꯏꯗꯅ ꯌꯦꯡꯍꯟꯕꯤꯌꯨ